Nauna apokpa apokpi kaina kraba lilongdagi MK Boni na fangliba awa chaitheng atopa Kanadasu mayok nadanabagi pandamda lemna pung kunmari ambulance service ke khudong chaba piri. Mahangna ason ana sangidamak lauriba thaudangbu thagaladuna Manipur Muslim Mirror ge founder oibata natana chairman su oiriba MD Waris Khan hai chahi asigi me kunipandagi ambulance service horakiba Boni na ngasi fawbada miyoi chamaga subna ama layengnabagi hospital singda pukhatpagi thaudang lawkhre hairiba miyoi chamaga subna ama sigi manungda marifu mukti COVID-19 positive oiraba singni Bonina lemna piriba ambulance service asik ngarang fawbada lilong chajing kwakaithel akham laikai hairangoi thong khongnang karak matai yaripok changamdabi yaripok tulihal hiang thang urup wangoi arapti amade nambol na chingba mafam singdagini haina Waris Khan makhataki